Naharolgi khonjal thoram tapirib singbu taram nokjari. Ngasiki thoramda thamjari. Indian Panorama International Film Festival 2025-26 the Best Psychological Drama Award loinana International Film Festival kayada tongan ba award sing phangbirakhraba Manipuri short film The Nightmare of Bambi hariba film asigi screenwriter amadi director oibiriba Tenzing Purkhambamga unaduna wari watai sabagi thoram unaduna wari watai sajari bi thongambi irom Han maktada Tenzing boy khogi studio da amade khogi Naharolgi khonjal thoram da taram nokjari adu sumaina Tenzing na screenwriter director obiraga The Nightmare of Bambi hariba short film asida tongan ba international film festival kaya da tongan ba award sing phangbiduna lakse sise thamoi da kari phaubi ge sig matang han hapatang thambiyo yam harau phaujai aramdi akoigi Manipur gi oina mapan lamda akoina sumaina competition ga yaudana ko film gi line sida akoina contribute khara tawbo ya ngamba hai tare aduga hujiki film sisu The Nightmare of Bambi hai sisu akoigi hujik Manipur da leiba situation adegi conflict sida kitang based to wari moibani na masi mayamna uraga appreciate tawbirakpa adegi award pibirakdana sumaina akoina khara tawjaruba khara hotna jarubaduna akoigi leibaga sigi mingjet khara purakpa ngambase asi yamna nungaijai hainingai leitana akoiju harau phaujai duga leibak sigi ju mai purakpa ngambase yam nungaijai haijai akoigi makaidagi si amna harau nungai bizi phongdokjari aduga sumaina tongan ba award sing manasing sigi mingsing kitang pamdiram ba yari nungaini akoi hujiki mayamna hujik haineriba best psychological drama war team the Indian Panorama International Film Festival si Mumbai gi sida akoi Pangjarakre aduga best debut short film Kodai Kanal International Film Festival Tamil Nadu gi adegi special jury award best debut short film Atrik Varuni International Film Festival siju Tamil Nadu gi ni aduga best short film haitare Oceanic Short Film Awards sana koi Chandigarh da pangthokiba sima leire aduga Jakarta Independence ne awards haraga Guwahati da pangthokiba sidana best debut director best actress best screenplay aduga best music smai pibiraki aduga Lens Film International Film Festival hana sidana koi best actress best cinematography best editing adagi best debut director smai tawdana koi handak Buddha International Film Awards na Pune da su masida ju khogi short film category the best director gi mana majozik phangena pawdu pibire du bo moi hojik tang 19 da April gi asida manaji yen thokani function ji pangthokani adumaina aingondu budi pawdu pibir kre aduga Nagpur Film Festival da koi Nagpur University pangthokpajida igi Nightmare of Bambi si official screening tawbagi haitare moina adumaina mayam da yenghandana mayam gi review lodana main tawba adumaina ju koi gi appreciation crisis main phangbire haitare hoji phawgi amno aduga Nightmare of Bambi se sigi samlappa team haijagadra tangkha habira madam nungaini sum koi Manipur gi leiba situation sida the best tawba Bambi hariba nupimcha amakaki mangonda thoiba khoi gi conflict sida mangonda thengnariba awawasi akhoi gi hojik mayam de thengnerji externally mayam na khangibse moi gi mapan thongi mayam na uba awaba du nataba victims gi magi manungda phawriba nungaitaba awaba macha trauma do haitare khoi gi internally thoiba mangonda conflict se masi khoi na Bambi hariba nupi gi magi manglanda uriba magi nightmare je asigi mateng je lawroga khoina mangjing ji gi mami je sin noina sagalaga adamaina utpa adamaina tawba treatment makhal ni haitare film je samai tangje ado sumaina film festival sida ko yengiba yengbla iba missing gi reaction da hijab tar sum thengna bi bada kari kari ga habi thengna moina ha tujungba phawe na haye ko ayamba aduga tujungba phawe aduga aina sengna film je namgi ba matamda audience sing da phawning gi potse Manipur je laiba akoi gi praja sing je yang ware yang waba haibse moigi hadi shen thongi ke gi sumna natana moigi pukning da lairiba wakhan da lairiba brain je da thoiba khoi gi awaba mayam je trauma mayam je moida phawning bagi film je namgi baneba adu moida adumak phawe na moina dum haibire ko admaina sum haidai wakhan je da film je yengaba matungda moigi ngasai gi emotional residue haitare khatang moida film je loigra matungda ju dum nungai tab dum moida dum phawrga dum lehawdo admaina khatang striking oiba pot moina phawram dina ingonda sum yengba loira kanda hojikti Manipur gi situation se kamain tawre khara pharaba kholaba chum moida hena nungai taw phawba hena concern phawba adamaina sum audience gi reaction che yam lai aduna moi film sina kitang mi pukning da di dum yowba ngambra na adamaina khanjai hai tare sumaina yam nungai ba reaction khara lai akhoi lamdam gi wari sina maram oiraga short film this is the best oraga dum nambiraga
plus mi myamnasu akoi awabajida nungaitaba thuna loihaningba adugi reaction dune bu khabirse yam nuanche ado sigi film je namna bu hona ba matam thengna gi ba wa gi matang nungai ki matang soidan yawbiram kane te matang tas thambi film se sin khudimak se adum yamna challenging yam oi ko ai khoina jo select to umdab sin je yam badi natte film je only 23 minutes ni na duna film je da sin je kya di yaude to sin khudimak se adum challenging oi ba duna akhoi gi crew members hai tare actor sing se hana loin rehearsal to thoe aduga sin khudimak se rehearsal to dragadi mafam jaga du da kuina changada ba oi ba digi mi su yamna yauba oi ba aduga film actor sing khaktana tana atopa mayam am ju hai tare akhoi gi supporting actor mayam ama dumaina yawi ko artist mayam ama background adu moi myam ji loina coordinate tawdaba yadabanina aduki matik challenging oi adu challenging oi biduna su nungai na thamjage hai tare haidi akhoi ngi sai gi aina script ta i ba matam dai gi wakhal la lairi ba aina sagat khiba visual khara adugi visual je reality da puthok na ba hona pa da maina reality da smaina thoklak pa matam da igonda yamna nungai jaba editing room da phamma matam da ko adu maina khoi gi scene je da koi nungai aduga hoi incident oina ma pick taw hairaga de khoina crowd mayam ama smaina phammaga khoji kainojida lanje loire na lauthorka doine ba pahu sida ko soina lanje loire lauthorpagi matang sida khoina zum wakhana sagat jabani loire haibagi no loibagi nungai baje simayamna phawhan bagi khoi tanja ngakang phangye ba ko aduna crowd sinjina lanje loire na haraudana chongba khotpa lawba ko smaina tawbagi matang mate makha khoi yauri film sida aduna sigi matang sida khoi emotionally su yam touch tawi aduga namma matam da ju khoi nungju nungai de puning jam nungsi ko aduga mi ju yam bani na kitang ju challenging oi gi ba moi myam gi graph amakha manana ba hotna rakpa adi acting da ju ayamana actors non actors ngaktane ba ko aduna moi myam je kitang coordinate tawna ba hotna da ingon da ju wa gi ba tawda bo khoi gi piri ba message to the phang na ba hotna ba do adu yengom tam da emotion ju oi gi ba duga victim mayam ju su dum mit urak pa hai tare ko adu main taw gi ba matang ne hai tare si tham ado akhoi manipur macha sing na sai jab tare ko manipur da release taw ba se kram kan yeng phang dai no adigi matang film release bu de adi mayam na ju dum aingon da yam haibira pu yaw kam kan thadok ka doi no haina adu tawbudu hojik film si buti ko gi situation si da conflicts da based to film ni tawbudu hojik manipur gi situation si jo yam adum khangbiram ngani ko yamna nungai tabadum adi khoina pharadra khan baje phabanai da badum situation am da laibani na khoisu am nungai te aduga artist sing gi hairagadi koishengna artist sing si di khoina smaina moina sidagi sen je yang phangmana te ba moi di mayam ge appreciation phangbasina moi gi di nungai jaba harau jaba ne hai tare adubu sigum situation tholopa matam da di artist sing si moi bu hana adi harau kumai oina ubiraga everything moi gi sinpham gi lambi si loin mak thingye hoji moi shooting to bu yadre lepe adigi film hana release to gudaba leiba sing su loina mak chondare ko aduga market tagi khoina collect to gudaba mayam dagi fund su lapangam dre di film du to ngam dram ne aduna sigi ating ba kot pa mayam am lai bijina hojik film je release to bagi matam jai jo haibidi ngamde to bu do khoi manipur gi situation sina gengaga keno situation jakha indera pa matam ma lepa hai duni hai ta yam nungai je aduga akhoi mamang da sakta tenjinga soina wari sana zakhi pa matam da sigi nightmare of baby jin nammi na dmana happy ram sinfam go ba mane dagi mona go ba mas nammi na adu makhoi ani di kamai tawgrage sinfam jidi thadokre sinfam ji thadokre go YouTube channel da thadokre Dreams 10 production na lairi ba ko YouTube channel hana jo ihul gi thadokpa platform da ni chap mane sinfam do ena jo mamang da jo them do haifet akoi gi youth sing gi ma de gi unemployment problem sing da du jo am phazana dum receive to bi re mayam na dum yengbi ba kharana hai tare ko adu main tawdana anoba artist ka tani du da so yauri ba sing da duga hoi monasi jo hojik se pre-production budi pura loiraga di leire tawbudu monaje namma matam da senje khar changa da bai tare tuna producer je hojik ready oidri hai ta ada producer jina ngai kho na tawdana khoi hojik ngai raga di leire do sisu adum matung future da ko adamaina yamna interesting oiga do project am di oidori hai ta aduga mutenjing gi wari da lakcharaga tenjing gi yum leifam sina kadai te no mama baba gi ming amutanga ningsing biramo ai ming tenjing pukrambam haibani ai si aseng bagi di akoi kakching chumnang lai kai kakching dagi hau pani hojikti lamfel sana kai thel lai jare aduga ai gi baba gi ming na pukhramam bhairop kawi aduga ima gi ming na pukhramam
ꯎꯡꯕꯤ ꯅꯥꯎꯃꯤ ꯗꯦꯕꯤ ꯀꯣ ꯏꯃꯥꯁꯤ ꯁꯦꯅꯥꯄꯇꯤꯗꯩꯅꯤ ꯃꯥꯁꯤ ꯄꯣꯡꯃꯩ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅꯤ ꯑꯩꯒꯤ ꯏꯆꯦ ꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯀꯣꯡꯄꯥꯜꯗ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯄꯤꯛꯅ ꯁꯨꯃꯥꯏꯅ ꯂꯩꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯑꯣꯏꯅ ꯁꯨꯝ ꯂꯩꯕꯤꯔꯝꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯁꯤꯅ ꯗꯤꯔꯦꯛꯇꯔꯗ ꯂꯥꯛꯄꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯍꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯑꯣꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯤꯜꯝꯁꯦ ꯑꯌꯥꯝꯕ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯥꯒꯤ ꯚꯤꯖꯟꯗ ꯑꯩꯈꯣꯏꯅ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯕ ꯃꯇꯝꯗꯁꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯑꯩꯈꯣꯏꯅ ꯏꯕꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯚꯤꯖꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯐꯤꯜꯝꯁꯤꯡꯁꯦ ꯃꯌꯥꯝꯗ ꯎꯠꯄꯅꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯟ ꯚꯤꯖꯟꯁꯦ ꯃꯌꯥꯝꯗ ꯎꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯑꯣꯟ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯟ ꯑꯥꯏꯗꯤꯌꯥ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯋꯔꯛ ꯇꯧꯕꯗ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯇꯧꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯁꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯚ ꯁ꯭ꯇꯣꯔꯤꯒꯨꯝꯕ ꯑꯗꯒꯤ ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕ ꯔꯣꯃꯥꯟꯁ ꯉꯥꯛꯇ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯁꯤꯅ ꯑꯗꯨꯗ ꯈꯤꯇꯪ ꯅꯥꯊꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯤꯅ ꯑꯃꯨꯛꯀ khitang ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯦꯟꯅꯀꯣ ꯑꯗꯒꯤ ꯊ꯭ꯔꯤꯂꯔꯒꯨꯝꯕ ꯑꯗꯒꯤ ꯊ꯭ꯔꯤꯂꯔꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯗ꯭ꯔꯃꯥꯒꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯗ꯭ꯔꯃꯥꯒꯥꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯥꯏ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ khitang ꯅꯥꯊꯩꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯖꯣꯅꯔꯥ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗ ꯍꯥꯏꯔꯨ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯥꯅ ꯄꯥꯝꯃꯝꯗꯕꯁꯨ ꯌꯥꯏ ꯀꯩꯗꯧꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯔꯒ ꯏꯁꯥꯅ ꯑꯣꯏꯅ ꯁꯨꯝ ꯑꯩꯒꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅꯀꯣ ꯑꯅꯧꯕ ꯖꯔꯅꯤ ꯑꯃ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯃ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯄꯤꯕ ꯉꯝꯒꯗꯕ ꯂꯩ ꯇꯥꯔꯒꯗꯤꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯒ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯂꯝꯖꯦꯜꯗꯨ ꯂꯥꯛꯄꯅꯤ ꯇꯧꯕꯗꯨꯕꯨ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯁꯣꯏꯕ ꯀꯩꯗꯧꯕ ꯑꯃꯗꯤ ꯃꯌꯥꯝꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯝꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕꯅꯤꯅ ꯁꯣꯔꯠ ꯐꯤꯜꯝꯁꯤꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯐꯤꯆꯔ ꯐꯤꯜꯝꯗ ꯑꯃꯨꯛ ꯂꯥꯛꯁꯤꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯂꯩ ꯑꯗꯣ ꯐꯤꯆꯔ ꯐꯤꯜꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯐꯤꯆꯔ ꯐꯤꯜꯝ ꯄ꯭ꯂꯥꯟꯁꯤ ꯍꯧꯖꯤक ꯂꯩꯔꯤ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤक ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯣꯛ ꯆꯨꯟꯁꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯐꯤꯆꯔ ꯐꯤꯜꯝꯁꯤ ꯀꯩꯒꯤꯅꯣꯗꯤ ꯁꯣꯔꯠ ꯐꯤꯜꯝꯗꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯁꯦꯜꯁꯤ ꯐꯤꯆꯔ ꯐꯤꯜꯝꯗꯗꯤ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯍꯦꯟꯅ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯑꯐꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯤꯆꯔ ꯐꯤꯜꯝꯁꯤꯗꯗꯤ ꯁꯣꯔꯠ ꯐꯤꯜꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯂꯨꯕ ꯍꯦꯟꯅꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯗꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯗꯅꯤ ꯈꯪꯗꯦ ꯀꯩꯗꯅꯤ ꯈꯪꯗꯦ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯕꯗꯒꯤ ꯐꯤꯆꯔ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯃꯌꯥꯝꯁꯨ ꯑꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯌꯨꯗꯒ ꯀꯩꯗꯒ ꯑꯩꯈꯣꯏꯅ ꯁꯣꯔꯠꯇ ꯑꯣꯏꯔꯣ khitang ꯑꯩꯈꯣꯏꯅ ꯁꯦꯟ ꯌꯥꯝ ꯆꯪꯗꯕ ꯀꯩꯗꯧꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯕ ꯃꯇꯝꯗꯁꯨ ꯍꯦꯟꯅ ꯐꯤꯆꯔ ꯐꯤल्म ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯝꯒꯦꯅ ꯋꯥꯈꯜꯗ ꯈꯟꯖꯕ ꯑꯃ ꯂꯩꯕꯅꯤ나 ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤल्मꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕ ꯍꯧꯔꯦꯗꯅꯀꯣ ꯍꯧꯖꯤꯛꯁꯨ ꯕꯨꯡꯒꯤ ꯁꯛꯁꯦꯁꯇꯒꯤꯁꯨ ꯃꯤꯅꯁꯨ ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯐꯤल्मꯁꯦ ꯍꯦꯟꯅ ꯔꯤꯒꯥꯔꯗ ꯇꯧꯕ ꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯦꯚꯦꯜꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯑꯃ ꯑꯅꯤꯃꯨꯛꯇꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤꯅ ꯑꯦꯂꯥꯎ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯅ ꯁꯨꯇꯤꯡ ꯇꯧꯕ ꯌꯥꯗꯕ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯗꯕ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯁꯨꯝ ꯆꯣꯟꯊꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯦꯟꯗꯤꯡꯗ ꯂꯣꯏ ꯂꯩꯔꯦ ꯋꯥꯔꯛꯁꯤꯡꯁꯦ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯗꯥꯗꯦꯁꯤꯡꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯈꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯦꯕ ꯁꯤꯔꯤꯁ ꯏꯍꯨꯜꯗꯒꯤ ꯍꯧꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯋꯥꯔꯛꯁꯤꯡꯁꯦ ꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯁꯨ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯉꯒ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯁꯨ ꯐꯥꯎꯋꯦ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯒꯤ ꯈꯟꯖꯕ ꯈꯤꯇꯪ ꯚꯤꯖꯟꯗꯣ ꯃꯌꯥꯝꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯖꯨꯔꯤꯁꯤꯡꯁꯤꯅꯀꯣ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯤꯁꯨ ꯈꯤꯇꯪ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯉꯝꯕꯤ ꯍꯣꯏꯒꯨꯝꯕ ꯚ꯭ꯌꯨꯌꯔꯁ ꯑꯗꯒꯤ ꯃꯌꯥꯝ ꯋꯥꯈꯜꯂꯣꯟꯁꯦ ꯁꯨꯃꯥꯏꯅ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤꯅꯦꯁꯨ ꯊꯝꯖꯒꯦ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯐꯤꯆꯔ ꯐꯤꯜꯝꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯔ ꯇꯣꯉꯥꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯩ ꯁꯨꯝ ꯁ꯭ꯄꯣꯏꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯀꯦꯇꯨꯀꯤꯒꯤ ꯂꯩꯅꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯉꯔꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛ ꯀꯦꯇꯨꯀꯤ ꯂꯩꯅꯝꯁꯤ ꯍꯥꯟꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯂꯤꯂꯥ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯐꯤꯜꯝꯗ ꯑꯣꯟꯊꯣꯛꯑꯒ ꯅꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯣꯁ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯔꯤꯂꯤꯁ ꯇꯧꯗꯧꯕꯒꯤ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯔꯒꯤ ꯃꯦꯗꯥꯝ ꯊꯨꯔꯤꯁꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯔꯤꯁꯦꯟꯠꯂꯤ ꯑꯃ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯄꯥꯔꯠ 1 ꯃꯁꯤꯒꯤ ꯄꯥꯔꯠ 2 ꯁꯤ ꯂꯩꯔꯤ ꯃꯈꯥ ꯇꯥꯅꯀꯣ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁꯀꯤ ꯐꯤꯜꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯐꯤꯆꯔ ꯐꯤꯜꯝꯗꯗꯤ
ꯍꯧꯖꯤꯛꯁꯤ ꯃꯃꯤꯡꯁꯤꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯍꯤꯜꯁꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯊꯣꯜꯂꯦ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯟ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯤ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯑꯉꯥꯡ ꯑꯃꯈꯛꯀ ꯃꯥꯒꯤ ꯃꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯋꯦꯖꯦꯁ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯑꯃꯈꯛ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯃꯥꯅ ꯁꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯇꯧꯖꯕ ꯈꯤꯇꯪ ꯑꯉꯥꯡ ꯌꯥꯝ ꯏꯅꯣꯁꯦꯟꯠ ꯑꯣꯏꯅ ꯃꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨꯒꯤ ꯖꯔꯅꯤꯗ ꯁꯨꯃꯥꯏꯅ ꯑꯗꯣ ꯋꯥꯔꯤꯗ ꯑꯣꯏꯒꯦꯔꯥ ꯁ꯭ꯀ꯭ꯔꯤꯞꯇ ꯑꯣꯏꯒꯦꯔꯥ ꯁꯝꯋꯦꯌꯔ ꯑꯦꯛꯇꯔꯗ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯈꯔ ꯈꯦꯠꯅꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯥꯎꯗꯁꯤꯡꯁꯦ ꯃꯣꯏꯗ ꯌꯥꯝ ꯅꯧꯕ ꯇꯦꯁ ꯑꯃꯕꯨꯗꯤ ꯐꯪꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯗ ꯑꯣꯏꯕ ꯔꯤꯖꯜꯠꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯗꯥꯎꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯔꯤꯛꯁꯁꯨ ꯔꯤꯛꯁꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥꯁꯦ ꯌꯥꯝꯅ ꯆꯠꯅꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥꯔꯤꯗꯨꯗꯒꯤ ꯉꯥꯎꯖꯔꯒ ꯃꯣꯏꯅ ꯐꯤꯂꯝ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯌꯦꯡꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯃꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯒꯗ꯭ꯔꯥ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯃꯗꯨ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯦꯛꯁꯦꯞ ꯇꯧꯗꯕꯗꯤ ꯌꯥꯗꯕꯀꯣ ꯔꯤꯛꯁꯇꯣ ꯂꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯃꯣꯏꯅ ꯑꯣꯜꯔꯦꯗꯤ ꯌꯥꯝ ꯍꯩꯔꯒ ꯂꯩꯈ꯭ꯔꯦꯕ ꯁꯥꯏꯠ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯁꯥꯏꯠꯇꯨꯗꯤ ꯌꯥꯝ ꯍꯩꯔ ꯂꯩꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯒ ꯃꯥꯟꯅꯅꯕ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯁ ꯇꯥꯔ ꯂꯩꯍꯧꯔꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯣꯟꯔꯥ ꯑꯃꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯕꯁꯤꯅ ꯃꯤꯅꯁꯨ ꯑꯗꯨꯗ ꯈꯤꯇꯪ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯣꯗꯤꯌꯟꯁ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯣꯗꯤꯌꯟꯁ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯗ꯭ꯔꯃꯥꯗ ꯕꯦꯁ ꯇꯧꯕ ꯑꯗꯒꯤ ꯔꯤꯌꯦꯂꯤꯇꯤꯒꯨꯝꯕꯗ ꯕꯦꯁ ꯇꯧꯕ ꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯦ ꯄꯥꯝꯖꯕ ꯃꯤ ꯑꯣꯗꯤꯌꯟꯁ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯏꯁꯥꯃꯛꯁꯨ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯍꯣꯏ ꯃꯗꯨꯗ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯔꯒ ꯈꯣꯠꯂꯒ ꯃꯇꯨꯡꯗ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯇ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯍꯧꯗꯣꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤꯗꯣ ꯀꯩꯒꯨꯝꯕ ꯄꯥꯝꯃꯛ ꯇꯥꯔꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯁꯨ ꯍꯧꯗꯣꯛꯄ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯋꯥꯔꯛꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯣ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯑꯦꯋꯥꯔꯗꯀꯨꯝꯕꯗꯤ ꯊꯥꯖꯟꯕꯤꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯖꯟꯒꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯤꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯑꯦꯋꯥꯔꯗꯁꯤ ꯊꯥꯖꯤꯟꯒꯦꯅ ꯈꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯇꯣ ꯍꯦꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯃꯛꯇꯗꯤ ꯅꯠꯇꯕꯀꯣ ꯇꯧꯕꯇꯕꯨ ꯑꯦꯋꯥꯔꯗꯁꯤ ꯁꯤꯜꯂꯤꯕ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯝꯗꯗꯤ ꯑꯗꯨꯃꯛ ꯃꯃꯤꯡ ꯂꯩꯔꯕ ꯃꯤ ꯉꯥꯛꯇꯅꯦ ꯖꯨꯔꯤꯁ ꯑꯍꯩꯕ ꯃꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯔꯕ ꯄ꯭ꯔꯣꯐꯦꯁꯔꯁ ꯑꯗꯩ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯇꯤꯛꯁ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯣꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯐꯤꯂꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏꯅ ꯊꯝꯃꯤꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯇꯥꯔꯛꯇ꯭ꯔꯒꯁꯨ ꯀꯩꯗꯧꯔꯒꯁꯨ ꯃꯣꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯔ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯖꯨꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯃꯤꯁꯤꯡꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯆꯥꯡꯗ ꯂꯩꯔꯤꯒꯦ ꯑꯗꯩ ꯑꯩꯁꯦ ꯀꯃꯥꯏꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯩꯒꯤꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯈꯛꯅꯦꯕ ꯁꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯏꯅꯕ ꯃꯇꯝꯗ ꯏꯝꯄꯣꯁꯤꯕꯜ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯥꯏ ꯑꯦꯝ ꯄꯣꯁꯤꯕꯜ ꯍꯥꯏꯅꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯤꯗꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯤ ꯂꯩꯕ ꯋꯥꯈꯜ ꯑꯃꯈꯛꯅꯦ ꯍꯥꯏꯗꯤ ꯏꯝꯄ꯭ꯔꯨꯚ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯨꯚꯤꯡ ꯃꯥꯏ ꯁꯦꯜꯐ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯏꯁꯥꯅ ꯄ꯭ꯔꯨꯐ ꯇꯧꯖꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯏꯁꯥꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯋꯥꯔꯗꯁꯤꯡꯁꯤꯗ ꯊꯥꯖꯤꯟꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄ ꯐꯤꯗꯕꯦꯛ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯊꯝꯅꯏꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯆꯥꯡꯗ ꯂꯩꯔꯤꯒꯦ ꯈꯪꯖꯕ ꯉꯝꯗꯣꯏꯅꯤ ꯃꯗꯨꯁꯨ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯐꯤꯂꯝꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝ ꯃꯣꯏꯗꯁꯨ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯦꯟ ꯑꯣꯏꯅꯗꯤ ꯃꯗꯨ ꯈꯪꯍꯟꯅꯤꯡꯕꯗꯒꯤꯁꯨ ꯍꯥꯟꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗꯁꯨ ꯈꯔ ꯆꯪꯁꯤꯜꯂꯨꯔꯕꯅꯤna ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯂꯒ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕ ꯀꯩꯅꯣ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀ꯭ꯔꯦꯗꯤꯠꯅꯆꯤꯡꯕꯗꯤ ꯀꯅꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯅꯤꯡꯒꯦ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯁꯦꯀꯣ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨꯁꯤꯡꯁꯦ ꯑꯩ ꯃꯣꯏꯗ ꯀ꯭ꯔꯦꯗꯤꯠꯁꯦ ꯂꯣꯏ ꯄꯤꯖꯒꯦ ꯃꯔꯝꯗꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯈꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯤꯗꯪ ꯇꯥꯕꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯈ꯭ꯔꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁꯤꯅꯦꯃꯦꯇꯣꯒ꯭ꯔꯥꯐꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯅꯤꯁ ꯌꯦꯡꯈꯣꯝ
adagi magi assistant Gagan Singh adagi khogi hoji sound recordist oina leiriba igi inaw ani maza yum nam ga Satish Moirangthem adagi khogi actor sing hai tare actor sing da Oza Ratan mayam lambam leiri adagi Idom Chara Gini adagi Pretty Laisham Bembi Saribo adagi magi atopa supporting actor sing mayam ma hai tare khogi Amit Julika Valentina ga ina moi anoba hobulai ba dum artist ngaktani da Amit haisidi khogi laitri parody daga dum yauraga leiriba keno makang edu serious role in lakpa matam da moina yam wana zo nagi ko almain tawduna akogi makeup artist machak aduga costume gi da kisan leire adagi aigi khwai chawna mating pangiba aigi yamba ko editor da Biju aduga colorist amadi VFX oina leiriba aigi inausio akoi jidi ahinga tumdaga dum editing tawmina dana kotpina dana almain tawraga dum leiraba ngaktani dum moi mayam yaudana di aise masi mai pa am moidrana khale moi gi mayam gi contribution ngaktani ko aina panmada su dum chithau ba yauraga de dum ngapi gani aduga masima leire aduga aigi seng har mutamda ima ipa ko aigi ima ipa makoi jina aigi film jida aduki matik support to biba adagi aina yumda leitraga ju thekna hala ju ke dor ju complain kem taw da bai tare ko adagi aina chatli lambi jida dum moina mai pak na ba lai khrom biba adagi adum blessing mayam amani biba simyam sina ju mai pak lapani na thamjage dana credit se mo da pijage aduga actor sing se matokram na choose to bi ke adai matang se thambi actor sing se ahamada khoina Bambi gi character je hana khoi thiba hoi Bambi gi character je hana thiba matamda Bambi je khoina script sida I matamda de maje magi kitang masak se khara khoina maitai gi oiba sak adum changba hai tare ko khoina yam semjin sajin ba masak tu gi khoina chana ro in khan ba gi sum thiba matamda ai gi hana beauty pageant kai ka gum sum thoki ba duga masamak si ju cultural university gi satra mo hina ju leibane ba masaji drama gum stage gum kai gum ta sum yawrang panina aji Pretty Laisham si ma se khoina chana ga dong malem de screen test sam tang tau je na ma je kaure ade ma je kaure screen test sam taure da sum khoina team mayam sine yeng matamda video gum kai gum nam ga kholaga tauraga main tawe ada mi ani ko bune amana Valentina se ko bune ani mak se ko matam je moini ki marak sida Pretty sin hena chana ba main chana ba da gi Valentina sana topa supporting role ma pi ga ji Pretty Laisham je mo na pi bune aduga topa actor sing city ayamba khogi location se kakching dana ayamba loi phangba hai tare akhoi crew sing si ju kakching de nga ta oiba dana khoina changjin ga doriba jaga location sing si ju current remote oiba manung na changjin ba dagi am hang gumba oiba ko adagi amam ba du nam ga da night ki sin ju am yaw bunina numidang gi sin ji da de khoina sum somdagi chatlaga mung theng bo leibu da nuai te dana aduduna adagi oina ayamba tawrje na khoi oza Ratan hana jo khoi ihul da ju kai da ju dum work tawbi gi ba dumba artist ni masamak si ju assistant professor oina ju laibani duga drama gi yamna maming leiba actor ama su oibani ma se aduna ma ga tanaraga ma gi through de gi haitare actor mayam ama se dumaina khomaga topa sing si su laibu phadana dum kaksing ji dagi loi phange ko adu phangaga moi mayam ji ga work tawmina gi dumai tawduna rehearsal tawroga khara ko koina me manga ni mu kai mu rehearsal tawi ade matuna namgi aduga ngasai gi film se number sung o holding ma mangi hajab tare ko script writing gi matam si da hajab tare adu matam da fill taw khiba mataw karam na smine script se irage na khan khiba adu matam gi wari de kitang review film se ahanbagi idea se ngasai ai gi imanaba maram dagi mana Kangbal Lovejoy haraga mana ko film am khak tongmina si moisu mazu maram rom da snapti rom da magi film production am khak tongning ba haitare hautokning ba main tawdana film ama collab tawsena lakpada film si mana award kuma thajin ba yaba film short film ne ba maina tawsena maina mana ngon script am khak pur ga lai ada pur lak pasida aina script se pa matam da aina mo na haire ko adi hojikti chathok sasin yam bera leibanina nangi script se khoina kitang location thibda problem lay oirani aduna award thajin se so haibanina khoi ki Manipur gi situation is the best tawba warim kha ga mai tawsin hai matam na mana ju harau yare and punna tawmina gena taw sida ma ju situation ama yadabdagi ma adum step back tawgre aduna ithanda ngai hore aduna script sing sai haigibdo script se e matam da aduna award thajin bagi oina khoina ibnina kaya akhoina sida adi haiba yaba yadaba mayam am leiba khoi conflict se ji Manipur situation jam sensitive so oibanina ko aduna haiba yaba yadaba panba yaba yadaba documentic leigre leibanina khoina kamaina sigi mayam je filter out tawraga mayam je kamaina yohun bangam ngena adamaina wakhan si sum aina ithanda sum khanjaba matamda masidi yam kana externally oiba pot se yam kana hap tabida fictional oiba mong doina ko mayam na kana marai tawro idaba jury sing dum accept tawbi yaba daga min hek yeng matamda so dum mi wonda so kaino ma jo phawhan
ꯐꯒꯗꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯋꯥꯔꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯏꯟꯇꯔꯅꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯅꯤꯅ ꯈꯟꯕꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯥꯕ ꯌꯥꯏꯗꯅꯀꯣ ꯃꯪꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯪꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯪꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯤꯁꯦ ꯈꯔ ꯇꯥꯍꯜꯂꯒ ꯃꯤꯉꯣꯟꯁꯤꯗ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯏꯒꯤ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡꯁꯨ ꯑꯣꯏꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯏꯕ ꯃꯇꯝꯗ ꯑꯦज ꯑꯦ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯍꯥꯟꯅ ꯏꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯂꯣꯏ ꯈꯦꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯦꯠꯅꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯒꯦ ꯑꯗꯨ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯤꯀꯣ ꯑꯗꯨ ꯇꯧꯕꯗꯨꯕꯨ ꯁꯤ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯈꯔ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯇꯦꯟꯖꯤꯡꯁꯦ ꯃꯃꯥꯡꯗꯁꯨ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯣꯏꯅ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯂꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯍꯥꯏꯗꯤ ꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯁꯨ ꯆꯥꯎꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯒꯦ ꯑꯗꯨꯃꯇꯪꯒ ꯊꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯁꯦ ꯐꯣꯟꯗ ꯀꯩꯗ ꯂꯩꯔꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯝꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯑꯗꯨꯒ ꯋꯔꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯦꯠꯅꯕꯁꯤꯅ ꯍꯧꯖꯤꯛꯁꯤꯅ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯣरिꯌꯦꯟꯇꯦꯗ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯤꯅ ꯈꯤꯇꯪ ꯕꯦꯁꯤꯛꯇ ꯔꯨꯇꯦꯗ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯁꯤ ꯑꯅꯤꯃꯛꯀꯤ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯇꯦꯖ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯑꯗꯨꯃꯛ ꯁꯥꯔꯞ ꯑꯣꯏꯀꯣ ꯃꯣꯏꯁꯤꯅ ꯍꯦꯟꯅ ꯁꯤꯡꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯌꯥꯝ ꯍꯩꯕꯁꯨ ꯌꯥꯝ ꯍꯦꯜꯂꯦ ꯃꯣꯏꯒꯤ ꯄꯋꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯐꯪꯗꯕ ꯂꯩꯇꯕ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯍꯧꯖꯤꯛ ꯂꯩꯔꯦ ꯐꯪꯉꯦ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯌꯨꯠꯁꯤꯡꯁꯤꯅ ꯇꯧꯕ ꯌꯥꯕ ꯌꯨꯠꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯑꯃꯈꯛ ꯀꯣ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯌꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯌꯣꯟꯁꯦ ꯑꯣꯟꯕ ꯌꯥꯕ ꯄꯋꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯌꯨꯠꯇ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯋꯥꯔꯁꯦ ꯑꯩ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯌꯨꯠꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯌꯥꯕ ꯃꯦꯁꯦꯖꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯖꯤꯜꯂꯒ ꯍꯦꯟꯅ ꯇꯝꯁꯤꯜꯂꯒ ꯐ꯭ꯌꯨꯆꯔꯗ ꯃꯤ ꯑꯃꯃꯝ ꯆꯥꯎꯅ ꯑꯣꯏꯕ ꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯥꯁꯣꯟꯁꯤꯗ ꯃꯌꯣꯟ ꯄꯨꯔꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯌꯨꯠ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯑꯗꯨꯒ ꯏꯁꯥꯗ ꯊꯥꯖꯕ ꯍꯦꯟꯅ ꯊꯝꯕꯀꯣ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥꯅ ꯗꯥꯎꯠ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯌꯥꯝ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯀꯦꯔꯤꯌꯔꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯌꯣꯟꯁꯦ ꯄꯨꯕ ꯉꯝꯗꯅ ꯅꯨꯡꯉꯥꯏꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯗ ꯃꯦꯁꯦꯖ ꯊꯝꯖꯒꯦ ꯍꯣꯏ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯇꯦꯟꯖꯤꯡ ꯄꯨꯈ꯭ꯔꯝꯕꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯍꯟꯕꯤꯕ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯇꯦꯟꯖꯤꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯇꯦꯟꯖꯤꯡꯅ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯛꯁꯦꯁ ꯐꯪꯕ ꯑꯗꯨꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ Indian Panorama International Film Festival 2025-26 Best Psychological Drama Award loinana International Film Festival kayada tongan-tonganba award sing phangbirakhraba Manipuri short film The Nightmare of Bambi hariba film asigi screenwriter amadi director oibiriba Tenzing Pukhambamga unaduna wariwatai sabagi thauram unaduna wariwatai sajakhibi thongambi irom thauram masi tahanjakhibaga loinana ngasigidamukta naharolgi khonjal thauram lanthokchaba matang asida loijari tabiriba singbu amuka hanna khurumjari